mayambu ahanba maktada Kanglei Leipung Wari channel gi maikadagi bisok khairakpamna taram noksari ngasi swasem ga thokiba wari ama mayam gi maphamda khudol tamjarage haduna puduna laksari wari asi lithok charpa matamda soikiba langkiba kaya yarabasu mayamna nungsibiduna ngakpiu haduna hajari aduga amana channel asibu mapung phamba matamda saruk jabibo oina adomadomna like amadi subscribe share to promo haduna hajari subscribe to matamda bell icon to on to biramu mathangi wari thakalapa matamda adomadongi phone da phangna bagida makta adudi wari sahuna batok jaragi wari singa sidagina sahitaru muki mamangda singba makki thokiba wari amakhni matamadu da ise class 12 losing kibagi suti lairingai matamda isada hakten ana thinglakiba wari amakhni matamadu da khoi laikai si hana dagi hauraga yapal hekpad maksatlami singkilam oibanina aduda aikhoisu singkhong singya da leibanina nongju thagi matamda imanabi sing natragana ahalaman sing hauraga aikhoi tara kun moksi singda yapal hekpa satlami yapal asi hekpa da su asukimati isada nungaiba phaurami irolaga su saba yaraba adugumlaba yamna hauraba mathelama khakni matamadu da imanabi mari mangaga pungkhraga di aikhoisi mi sini nani ga amata khangba janati isada karigumba amadi sumphau phaudaba makai akiba maseramta yaudana isada thabak taminarami aikhoina singda kara ga yapal hegla ibasi piklingai matamdagi dum hegla abani maduda aikhoigi mapa thangba saruk asida sing thangba saruk khara kakhatlaga lok amalai lok asi thaingai gi matamdagi hauraga khara su mathi khara phunglaga saptra tauba jaga ne haiduna aikhui ima hoina so hainai lekai gi misi mira hek thokadaraba matam maduda masigi lok mapa asida ising sungchen chendana ising chenbagi makhon yamna tai aduga nong su dana nong subagi makhol yamna taba lok amani hairaga aikhoida pau yamna tamlaklami maduda aikhoidi anga oidingai matam oibanina isada kiba masena mate yaudana yaipal hektuna dumak lai adamna anga oirikanda thokriba kaya singaduna saura phawbada isada akiba maseramte yaudana adum yaipal hekpa si chatlami mama hoi baba hoi nadi yaipal hekpa kabada khara makhadi cheksilo hairaga khodi yamna toina haipi adu boy khogi sada I khegalakpa naurikangi inkhalakpa matamgi isada miki laikida ba haibado maduda aikhogi sada so akiba maseramte yaudana yaipal hekpa sahi khudinga adu makarami yaipal hekpa kabasi pitlingai matamda ima hoi baba hoi thinglabasu sauraba matamda di sada kaya kan hena thudukna thingba haibadi oidrei haibadi matamadu dai khusi wakal khantaba ngamlabani hairaga ima hoi baba hoi su kaya kanna thingba haibadi oiramdre nongmadi imanabi anjalina aikhoda lagle aduga aingonda yaipal hekpa karusi hairaga ingonda horaklami matamadu dai su hanadagi yaipal hekpa si pamlaga lakpa maramna yaipal hekpado aisu yari madogi matung tarakpada sakya haiduna polang pairaga tholapa matamda imana kadai de sakadribano hairaga aingonda haglaklami matamadu da ina ima singda yaipal hekpa salugi asumna haiba matamadu da imana su yaroi hairaga yamna kana thingi adubu aina numisimadi lai ama yauraga kitang thuna yangna kumakya hairaga imada hairami madugi matung tarakpada anjali ibanisu thorakle adun hek tholapa matamaduda thongalda thoibisu lairami thobi aikhoi hum anjali ga tauraga aikhoi pulapna aikhoi hum kaktangmak singda ka bahorakle adun singda ka bahorapa matamaduda aisu nangkai ga manadaba matawduda singda ka bahorapa matamaduda tu osi khyok song bahoraklami tawriba mataw kaya singaduda isada garino haibadu wakhalda henjena khanba haibadudi oiramdi tawadabu khara kakhlaglaba matung aduda aisi tuodo mafam marang khangdana sungba horakpa matamaduda aina sakminariba imanabi anjali ka thoibigada aina sumna hairami anjali thoibi ai sasi garino khangdi tusi pungsungna songni asumna haiba matamaduda imanabi anjali ka thoibigana nasadu ingbagi oiramkani hairaga makoina phagi tawnaragan ongnakhi adubu aigi sada aisu kaya hena thudokpadi khansiluba tarudana singdo makhata na do makakhalami aina dum kakhalapa matamaduda aikhoi mapada leiba logado madugi mapa hek yorapa matamda tu sunglamba pum namak singata loina phakhari madugi matung tarakpada aisu isa se karisu tawdana aikhoi masel yaipal thinabagi damakta mana thokpa tawraga salaga thinarami aisu aigina thokpa mabani gi thokpa tawraga thinarami asumna aisu yaipal thiraga lakpa matamaduda aikhoigi mapada lairiba lokado asuki matik yamna susukpani maramasina loki mapadu da kanagumba amana igi sada kobugum phauраklami adubu
ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯤ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯗꯨꯝ ꯌꯥꯏꯄꯜ ꯑꯗꯨ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯂꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯅꯤꯡꯂꯒ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯤꯕꯗꯨꯁꯨ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯁꯨꯈꯟ ꯈꯜꯂꯝꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯄꯥꯏꯔꯝꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯂꯣꯛ ꯑꯗꯨꯒꯤ ꯃꯄꯥ ꯇꯞꯅ ꯇꯞꯅ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯏꯊꯟꯇ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯃꯁꯥ ꯃꯊꯟꯇ ꯖꯔ ꯖꯔ ꯑꯗꯨꯃꯛ ꯆꯠꯆꯔꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨ ꯋꯥꯈꯜꯗ ꯑꯃꯠꯇ ꯈꯜꯂꯝꯗꯦ ꯃꯁꯥ ꯃꯊꯟꯇ ꯈꯛꯇ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯄꯨꯕ ꯖꯒꯥ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯁꯦꯠꯇꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯛꯅꯔꯛꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯣꯏꯆꯤꯡ ꯆꯤꯡꯂꯒ ꯑꯩꯁꯤ ꯄꯨꯕ ꯍꯧꯔꯛꯂꯤ ꯑꯩꯁꯨ ꯃꯈꯣꯏꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯈꯣꯡ ꯑꯁꯤ ꯑꯗꯨꯃꯛ ꯊꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯄꯨꯡꯈꯥꯏ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯑꯩꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯀꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯈꯨꯝꯗꯨꯅ ꯂꯩꯈꯤ ꯇꯧꯕꯗꯕꯨ ꯃꯈꯣꯏꯅ ꯀꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯇꯥꯏ ꯑꯗꯨꯒ ꯑꯩꯅ ꯈꯨꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯑꯁꯣꯝꯗꯁꯨ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯁꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯕꯁꯨ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯑꯩꯁꯤ ꯆꯠꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯑꯗꯨꯃꯛ ꯇꯥꯈ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯑꯩꯁꯦ ꯑꯩ ꯏꯁꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ ꯑꯩ ꯏꯁꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯛꯇꯁꯨ ꯏꯃꯥꯗꯣ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯐꯃꯨꯡ ꯑꯁꯤꯗ ꯂꯩꯔꯝꯕꯅꯣ ꯍꯥꯏꯔꯒ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯃꯥꯟꯅꯕꯤ ꯊꯣꯏꯕꯤꯒ ꯑꯟꯖꯂꯤꯒꯅ ꯅꯪꯁꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯀꯨꯝꯂꯛꯂꯒ ꯑꯩꯈꯣꯏꯗ ꯄꯥꯎ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯆꯪꯂꯒ ꯊꯤꯔꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯑꯃꯠꯇ ꯐꯪꯕ ꯂꯩꯇꯦ ꯑꯗꯨꯝꯅ ꯐꯪꯃꯜꯂꯛꯇꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏꯒꯤ ꯅꯄꯨ ꯏꯕꯣꯝꯆꯥꯁꯤ ꯀꯧꯔꯒ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯪꯁꯤ ꯊꯤꯔꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯩꯕ ꯂꯣꯛꯆꯥꯎ ꯑꯁꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯪꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯁꯥꯒꯤ ꯅꯁꯝ ꯑꯗꯨ ꯕꯤꯔꯤ ꯕꯤꯔꯤ ꯇꯥꯕ ꯃꯈꯩ ꯅꯍꯥꯛꯀꯤ ꯅꯌꯥꯗ ꯄꯨꯛꯅꯝꯗ ꯅꯝꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯃꯥꯏ ꯅꯃꯤꯠ ꯑꯗꯨꯁꯨ ꯇꯤꯡꯈꯪꯅ ꯈꯤꯛꯈꯤꯕꯒꯤꯔ ꯀꯩꯅꯣ ꯃꯔꯝ ꯏꯍꯪ ꯉꯛꯇ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯄꯨꯊꯔꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯆꯪꯂꯒ ꯄꯨꯊꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯑꯗꯨꯗ ꯏꯃꯥꯗ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯇꯝꯃꯤ ꯏꯃꯥ ꯉꯁꯥꯏꯗꯣ ꯑꯟꯖꯂꯤꯒ ꯊꯣꯏꯕꯤꯒꯅ ꯀꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏ ꯑꯗꯨꯗ ꯑꯩꯁꯨ ꯂꯣꯏꯅ ꯈꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯩꯅ ꯈꯨꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯅ ꯈꯨꯝꯂꯤꯕ ꯃꯈꯩ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯃꯃꯥꯡꯗꯁꯨ ꯑꯉꯥꯡ ꯄꯔꯦꯡꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯔꯒ ꯆꯤꯡꯏ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯈꯦꯠꯈꯤꯕꯒꯤ ꯃꯇꯧ ꯑꯃ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕꯁꯤ ꯏꯁꯥꯗꯒꯤ ꯏ ꯊꯣꯛꯈꯤꯕꯒꯤ ꯃꯇꯧ ꯑꯃ ꯃꯁꯤ ꯈꯨꯗꯤꯡꯒꯤ ꯅꯥꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯔꯨ ꯑꯁꯤꯁꯨ ꯏꯁꯥꯁꯤ ꯄꯨꯡꯊꯤꯟ ꯊꯤꯟꯗꯣꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯃꯥꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯆꯥꯛ ꯆꯥꯅꯕ ꯄꯨꯁꯤꯜꯂꯛꯂꯦ ꯑꯩꯗꯤ ꯈꯣꯡ ꯑꯁꯤ ꯊꯥꯡꯂꯒ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ 4-5 ꯍꯨꯞꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯁꯤ ꯆꯥꯛ ꯆꯥꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ ꯂꯣꯏꯅ ꯍꯥꯗꯣꯔꯛꯂꯦ ꯑꯩꯅ ꯆꯥꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯏꯁꯥ ꯏꯊꯟꯇ ꯈꯟꯖꯩ ꯀꯔꯤꯅꯣꯗ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯐꯛ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯇꯧ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯌꯣꯠꯊꯕꯗꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯌꯣꯠꯊꯕ ꯌꯥꯗꯕꯗꯨꯗ ꯏꯃꯥꯅꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯌꯥꯔꯔꯣꯏ ꯈꯪꯂꯛꯄꯗꯒꯤ ꯏꯃꯥꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇ ꯁꯪꯒꯣꯝꯒꯨꯝꯕ ꯑꯃ ꯂꯣꯜꯂꯒ ꯄꯨꯊꯣꯛꯂꯛꯏ ꯑꯗꯨꯁꯨ ꯏꯁꯥꯗ ꯁꯪꯒꯣꯝ ꯑꯗꯨ ꯈꯔ ꯍꯦꯛ ꯆꯤꯡꯕ ꯍꯧꯕꯒ ꯑꯗꯨꯝ ꯊꯛꯅꯤꯡꯉꯛꯇ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯪꯒꯣꯝꯗꯨ ꯈꯤꯇꯪ ꯆꯤꯡꯈꯤꯕꯒ ꯏꯁꯥꯁꯤ ꯇꯨꯝꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯑꯗꯨꯝꯅ ꯇꯨꯝꯅꯤꯡꯕ ꯑꯗꯨ ꯐꯥꯎꯔꯛꯂꯕꯅꯤꯅ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯒ ꯏꯃꯥꯗ ꯍꯥꯏꯈꯤꯔꯝꯃꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯈꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯅꯤ ꯃꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ ꯆꯤꯡꯊꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯏꯔꯞꯅꯁꯨ ꯇꯧꯏ ꯃꯗꯨꯗ ꯑꯉꯥꯡ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯇꯥꯕ ꯐꯪꯂꯛꯂꯝꯃꯤ
ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯑꯀꯤꯕꯅ ꯊꯨꯝꯃꯠꯈ꯭ꯔꯦ ꯉꯁꯥꯏ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇ ꯂꯣꯏꯅ ꯁꯪꯁꯪꯅ ꯎꯔꯛꯄꯃꯛꯇꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯗ ꯍꯧꯗꯣꯛꯂꯦ ꯑꯗꯨꯒ ꯏꯃꯥꯗ ꯍꯧꯗꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯆꯤꯡꯗ ꯀꯞꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯇꯥꯔꯒ ꯏꯊꯟꯇ ꯄꯪꯀꯤꯗ ꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯂꯦ ꯑꯗꯨꯒ ꯕꯕꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯂꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯂꯝꯃꯤ ꯑꯩꯁꯨ ꯇꯥꯔꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯤꯡꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯅꯗꯤ ꯃꯈꯣꯏꯗꯤ ꯇꯥꯔꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯕ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯀꯞꯂꯝꯕꯁꯤꯡ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯞ ꯂꯦꯞꯈꯤꯕꯅꯤ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯇ ꯉꯁꯥꯏ ꯀꯞꯂꯝꯕꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯗ꯭ꯔꯕꯅꯤꯅ ꯆꯞ ꯂꯦꯞꯄꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯑꯃꯅ ꯑꯃꯒꯤ ꯃꯃꯤꯠ ꯃꯅꯥꯁꯤꯡ ꯑꯗꯨ ꯀꯤꯔꯨꯛ ꯌꯦꯡꯅꯩ ꯑꯗꯨꯝ ꯍꯦꯛ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯁꯤ ꯆꯨꯔꯣꯜ ꯌꯥꯝꯅ ꯂꯣꯜꯂꯛꯂꯦ ꯍꯥꯏ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯣꯜꯂꯛꯂꯤꯕ ꯆꯨꯔꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯩꯁꯤ ꯆꯨꯔꯣꯜ ꯂꯣꯟꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥ ꯉꯥꯡꯂꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯛꯇꯨꯅ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯔꯛꯏ ꯍꯥꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯏ ꯍꯥꯏ ꯃꯗꯨꯗ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏ ꯆꯪꯂꯒ ꯐꯥꯔꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕꯅ ꯂꯣꯏꯅ ꯊꯨꯝꯃꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯇ ꯄꯪꯀꯞꯇ ꯀꯞꯂꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏꯁꯨ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯋꯥꯈꯜꯗ ꯑꯃꯠꯇ ꯈꯜꯂꯝꯗꯦ ꯅꯣꯡꯉꯥꯟꯕꯒ ꯏꯕꯣꯝꯆꯥ ꯃꯥꯏꯕꯗꯨ ꯀꯧꯁꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯔꯒ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏꯗ ꯑꯩꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯀꯧꯔꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯆꯣꯛꯊꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩ ꯏꯁꯥꯁꯤ ꯁꯞꯇ꯭ꯔ ꯀꯌꯥꯃꯔꯨꯝ ꯑꯃ ꯇꯧꯈꯤꯕ ꯃꯔꯝꯅ ꯑꯩ ꯏꯁꯥꯁꯤ ꯆꯣꯛꯊꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ ꯃꯗꯨꯗ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯤ 4-5 ꯆꯪꯂꯒ ꯌꯥꯝꯅ ꯀꯟꯅ ꯀꯧꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯍꯩꯅꯗꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯆꯣꯛꯊꯕꯅꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨꯗ ꯏꯁꯥꯗ ꯍꯩꯅꯗꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯏꯃꯥꯗ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯃꯥꯗꯤ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯔꯒ ꯍꯪꯉꯤ ꯃꯗꯨꯗ ꯏꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯣꯡꯖꯤ ꯁꯤꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯊꯨꯞꯆꯤꯜꯂꯒ ꯈꯥꯡꯉꯤ ꯏꯃꯥ ꯁ꯭ꯋꯥꯏꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯔꯒ ꯁꯨ ꯀꯥꯝꯕ ꯃꯈꯩ ꯄꯣꯊꯥꯔꯤ ꯉꯁꯥꯏ ꯃꯈꯩ ꯍꯣꯠꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯏꯃꯥꯁꯤ ꯌꯥꯝꯅ ꯋꯥꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯏꯃꯥꯗ ꯍꯧꯗꯣꯛꯇ꯭ꯔꯦ ꯃꯗꯨꯗ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯤ ꯅꯥꯀꯣꯡ ꯑꯁꯤ ꯃꯦꯟꯁꯤꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯥꯀꯣꯡ ꯐꯅ ꯃꯦꯟꯁꯤꯟꯖꯔꯕꯁꯨ ꯇꯥꯔꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯡꯖꯤ ꯁꯤꯔꯒ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯑꯗꯨꯝ ꯇꯥꯔꯝꯃꯤ ꯑꯗꯨꯝꯅ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯕ ꯐꯥꯈ꯭ꯔꯦ ꯑꯩꯁꯨ ꯏꯁꯥꯗꯣ ꯑꯀꯤꯕꯅ ꯊꯨꯝꯃꯠꯈꯤꯕꯅ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎ ꯉꯝꯂꯝꯗꯦ ꯏꯃꯥꯁꯨ ꯍꯧꯒꯠꯂꯛꯂꯤ ꯏꯃꯥ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯄꯨ ꯏꯕꯣꯝꯆꯥ ꯃꯥꯏꯕꯗꯨ ꯀꯧꯔꯨꯒꯦ ꯍꯥꯏꯔꯒ ꯏꯃꯥꯁꯨ ꯕꯕꯥꯗ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯕꯥꯅ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯏꯁꯥꯁꯤ ꯋꯥꯈꯤꯕꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯀꯦ ꯍꯥꯏꯕ ꯐꯥꯎ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯕ꯭ꯔꯁ ꯇꯧꯊꯣꯛꯂꯒ ꯃꯪꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯔꯦ ꯕꯕꯥꯁꯨ ꯏꯄꯨ ꯃꯥꯏꯕ ꯏꯕꯣꯝꯆꯥꯗ ꯀꯧꯔꯒ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯂꯥꯡꯁꯤꯜꯂꯣ ꯍꯥꯏꯔꯒ ꯕꯕꯥꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯥꯡꯍꯜꯂꯤ ꯑꯗꯨꯒ ꯏꯃꯥꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯤ
Ipu mai baduna aise mid usilo hairaga min asi usillaga lai khuramba horapa matamaduda ipu mai bana kari karino mahaki masilda sonba horaklami adumna sonba horapa matamaduda ai gimit asida ai khiki mathak thangbada level log ado maduda isai thanta sandalga mat uptabida satlami maduda angang mathong maram khangdaba mafi maron amata setaba angang singaduna ai ki mang asida phan songlaga kari karino yamna hairaklami maduda ipu mai bana su ngasi haiba numit asidagi hauraga nakhona angang asida yetpa yaroi aduna nakhona pamba karino posak singado karino hairaga ipu maibana haiki maduda aigi imangda phan songduna sanariba angang singaduna aiga pulap chaminarasi haiduna makhona hairakpa matamda ipu maibana aigi sada tareng pumbai manana phat launa kanba horaklami maduda isu sasi tareng pumbai ga isinga singbaduga khiklakpa matamduda isasi saina kol phawbudumna tawraklami maduda ipu mai baduda yamna kana satra tawge haiduna tarapa matamda babana su yamna kana pharami asum tawdana ipu mai baduna hangba yaba hanglaba matung aduda kona thangdadi aigi imangda songduna satliba angang singaduda makhudi ahanba matamda hayu haiba yaraklamde maduda ipu mai bana samuka hanna tareng pungbai mana aduga isinga singbaduga tawraga kansilaklami madugi matamaduda aigi sada saina khon phawbuduna su tawi aingonda saina khon phawbuda sunatana mangda phan songduna satliba angang singadusu ma samaru adu karino khangdaba amana pungka kathiklaga maikhu wa kabagi matogo tawba horaklami maduda makhoina yeling amati tharo hairaga ipu maibada hairaklammi madugi matungda makhoisu amo hana ingonda yelaroi hairami aduga makhoisu mafam marang khangdana aiki mimang maktada uramliba pumna maksingado loina mangkhre aisu isai thanda gyan tarakle madugi matung tarakpada yen amo mama muksuk mubi ama thadoktaba yaroi hairaga ipu maiba tawraga singda kakhalaka thadoklammi madugi matungdagi di aisu amo hana singda kakhidre hanagi matagum isado pharakle wari asi matang asida loisili karigumba wari asi mayamna nungabiba taragadi like amadi subscribe share to biro mahaduna ajari aduga amana adong matang isada thokpa asingba wari sing leibiragadi aikuna pithok chariba whatsapp number asida thabir nabni singjari ngasigi oinadi matang asida kainarasi mathangi warida amuk thingnarasi imalai bagna yai phare